फुलाई पाइर कोइसत सत लै तारगदी आइगी खादा लैबा फुलाई पाइदना लैगदबा मिसम ओलदबा मिओय कांगलुक्तुना फुलाई पाइरगा कोइसत सतलगा ड्रग ललोनबा यावदना ड्रग तगी टैक्स खाइदना लै तारगदी आई यावदे हाइबे यागद्रा गवर्नमेंट ऑफ मणिपुर यावदे हाइबे यागद्रा यादे मोय यावी है मोय यावी मोय खंगी है अदुगा मखोय एक्टिव पार्टनर इन क्राइम को मखोय से अखोइना क्रिमिनल लॉ दे येंग तारगदी मोय सब साना ड्रग ललोनबा यावी ड्रग ललोनबा सिंगसिगा मखोयगा सब साना मरान सब मानना लेमिनै ऑनलाइन मणिपुर यूट्यूब चैनल असबु यंगबिरिबा मयam पुमनमक पु अमुक हन्ना तारामनोक्सरी हानबदे यामना मरुइबा पाव माबदे थमजगे ब्रिंदाना मियामद सेंगदोकनबा UMO na demand tawri in 2022 gi state assembly election da yaskul assembly constituency in the Janata Dal United ki ticket mire poiki ba thongjum Brinda na hoki ba jun kun gataret na mahaki mayum da pangthoki ba press conference ama da hojik leiriba Manipuri government asigi mayok da president surul samnaba gi pandam da mai kailana sangsilak liba asi yamna laibak thibani ahan bada thongjum Brinda bu wangang khuding former police officer haina khaktang saktak liba asi miyam bu lana lamjing bani amasung nam thak to bani haina lawi national political party amada mirep oikhrabi nupini mahak full time politician ni maram asina mahaki political identity asi lo chinduna mahaki asengba agenda pandam adubu maikhum ama upsinduna mani premium bu nungsiba samba khaktani leiriba lengak asi thugairaga amuk athubada election tawhanba amadi amuk hanna mirep oiduna leibak yengba asi kaktana mahaki agenda ni mahaki press conference asigi matung tarakpada tampaki mafum kharada mahakna koichat satuna president rule thamnaba amasung manipuri lengak asi thugaigadabani haiduna wakai kaya ngang liba asi hojik oiriba luraba leibak ki phibam amasung matam asida yamna sunadaba amasung tungi mideng sandaba ahoina dum wakhal thenba yeknabana khudongchaba lawkhinaba khongthangni hainei Universal Murders Organization UMO gi president Moirang Them Serojini Leimagi Cheron amana hairi Brinda na Manipuri si sada 92 na chingilam ni aduga sada nipan asina tampak ni hairi loina na hairi ba chingilam oiriba sada 92 asi popi ngak tangairi haiki bani taseng namang masi yumpham yaudaba aran bo wafam ni singda khundari ba akak na phurup amakakna kon basing mai singda popi thaba natana atei khundaminariba singmi phurup singi lamda popi thaba leite masi Brinda na kuki sing khakta natana mahurol dagi leminarglaba yelhumi singmi phurup sing basu popi cultivator oina uhanna ba khotna ba aran ba stereotyping makhal amani masi Brinda na nakhai seng namak sing dukphum thoki hairi maki wafam da sing tam ani makta sel pai riba mioi khuding mak drug business asitagi sel pairak pani haikiba adu ahing nungthin naidana thabuk wana suktuna Manipur bu anu ba chawkhat mayon pinaba hotna jariba entrepreneur professional sing amadi param chumna business tawjariba mioi khuding mapu drug dealer sing ni haibani masi Brinda na lebak miyam da sing dukphum thoki mahakna haikibada mamang thakta Manipur da PR president rule kayarak lakhre meitei amata PR da sikipa leite aduna aikhoina PR lakpada Indian Army na ahen batawrakani hai na kifam thokte haiba asi mahakna Manipuri gi nungda cheliba lengak lon amasung lesem lon mamutta na khangdaba ngahak ki aning bangang ba pam batau bali chatni haina Manipuri gi mama oiba singna lodaba ngamde hairi ngasi fawada Manipuri gi PR tara rak thamkhre masigi manungda ni pandi Manipuri gi MLA mayam pham munnabagi songthok sungsin tawbada thamkiba PR ni adubu 1992 gi PR asidi naga kuki gi kangluk ki irang da thamkibani zawrangna tha taraga mari rum thamkiba PR aduda PR leina mioi lising ama hena siki Brinda na PR asuk yamna pamliba si hojik siriba mioi sing asi yamandra PR thamlaga micham lising ama hena sina ba hotna ribra haibadu mahakna lebak miyam da sengdokphum thogi haina UMO no Brinda da thamlagli state lengak na leitraba leibak amagi miyamna kaidonungsu maning tamna makhoigi awana gi matang da wangang bangamloi Brinda na khingjin kadabadi president rule natragana animated suspension hairiba provision sing asi democracy gi anti thesis ni amasung lantheng asi aikoi punna Manipuri lengak punna thengminagadaba lantheng ni mitop na lengak non pumba sinna thoklaga waroi sin purakadaba natte haibasi wakhan taminna pham thogi hairi aduga mathangi update asna Laksinba ngamdraba kuki lalhoubasingi landada loume ama commando ama meitei pangal nupamacha ama sokle kuki lalhoubasingi na tongan mafam sing deleptani atek sa tharakli phuralalgi langgol taubi lokol da nongmai kapsilak padagi loume ama nongmai maruna pandona sokle kokta dagi mortar shell kapsilak padagi meitei pangal ama sokle phagak cho awang likai da nongmai kapsilak pada state police commando ama sokle
फुबाला बिष्णुपुर डिस्ट्रिक्ट की मनुंग चनबा फुबाला मनिंग हाई केनेन मथक्ता लेबर लंगोल ताउबी कोकोलदा कुकी लालहौबासिंग नोंमै कापसिलकपदगी लौमी अमा सोकले सोकलोबो लौमी अदुगी ममिंगना युमनाम रंजन चही निफुगनिथोय अपुकपगी मिंग लेखिद्रबा काउबो कवी फुबाला वार्ड नंबर 2 दगिनी महाकना ओइथंगबा निंगजोंदा नोंमै मरु अमा पानखी महाक बिष्णुपुर डिस्ट्रिक्ट हॉस्पिटल दा पुखतुना अहानबा लयिंग चथरबा मतुंग इम्फाल गे रास मेडिसिटी दा मखा ताबा लयिंग चथरी कुकी लालहौबासिंग लबुक्ता लौ सुरगा लेजब लौमी तमना नोंमै कापसिलक्तुना अशोकपन नंहलक पफाउदा मफम अदुदा नकनबा सुनु सिपाई मनिंग थंबाल हौबिदा लेबा सिट रेजिमेंट अमसुंग बीएसएफ ना नोंमै मरु अमा फावबा हंदुना कापखिदे सिक्योरिटी फोर्स की थवंग अदु मफम अदुगी खुंजासिंग पेंदब फोंदोकली मखोइना सिख रेजिमेंट पोस्ट तमना थुमजनखी अदुबु स्टेट पुलिस लागलगा मखोइबु कंट्रोल तौखी लंगोल ताउगी लोकोल दा सथरक कुकी लालहौबासिंगी लांदा अदुबु मयोगनखिबा लौमी सिंगना हाई चही अमगी सनबा फाउ पुथोकपा ngamnabagidamukta लौमी सिंगना लौरांग सुबगी थबक कया सथरिबनी लौ उबु याबगी मतम असि तेनबना मरम ओइरगा लौ पालहौदबा हाई दुना ngasi लौमी कुन कुंथ्रा रोमना ngasi अयु अंगनबदगी हौरगा लकोल असिदा लौरांग सुखी हाइरि